Warning to Arambai Tengol, 13 August ki wathok ta chenaba miyoi sing, Arambai Tengol gi miyoi sing na kankhatpa manba moongda party gi mayokta khudom bisingnak libadu afaba oiroi, nasagi mongpham thijabaga pangkhak oigani. KCP MC Progressive na changsilakpa lambidagi handokho, Arambai Tengol gi mingchat thinabasu makhatana tawba yaroi. Laibak thugaiba Arambai Tengol na kankhalakpa taragadi Arambai Tengol gi mathakta athingba thamlakani. Iraisa ama oina party na paikhalakpa thabaksingda apen pen da phongdokpadi matam suppada taramna oi. Khudom bisinglaga awatpa saraklagadi khwaidagi tamthiba yeknaba oirakani kawgano. Mama mapa imung manung singnasu Arambai Tengol gi mingda laibak khabai khara sariba nasana su sing matam leiringai phajin punsin hobana punamaki yaifaba oigani. Makha tana Arambai Tengol gi iraisa singna party gi mayokta kalak kanjaw hulaklagadi chapchaba thabak paikhatkani. KCP MC Progressive Standing Committee Mathangda Robin Mangang Khwarakpam gi page dagi lokacharaga Hanadi Facebook ta naha singna panghai hainaba makhal amani haujikti wa se luraklabanina aina 80 gi mahut sinjaraga wafam amata thamjage. KCP MC Progressive na afa phata khanthadana Arambai Tengol da hektamak warning tawbasidi yamna lebak masa tade naha singi asawba aikoina fajin bangamlaktaba yai haujiki oriba situation asida aikoi masel yengthinaba matamdi sungoi oide. KCP MC Progressive na mafam matam ama sinbira o natraga aikoina sinjau haibra aduga high level da yam lemna semai tathok chasin tawna si natragadi mairik pidagi maijau bi olakpada mangjadoi si kana sunate imalebak asini. Arambai Tengol na kanagi su misangchang banatraga mayokta lepa laikhide supnatagi iraisa ama oina aran asoi khudingmak khara khara yengnaduna ngakminasi haijabani. 13 August ki concert ta etiga su hirama matamari leinajade. KCP MC Progressive ki contact number ngaijari thagachari. Nungsiraba etigi commander singda khanganjari unit tagi notice thokpa warning na singba amata tawbirakinu. General Headquarter gi ayaba yaudana lusing purel na yamna kupna monitor tawbiri aina mateng tawjari. No matangai bikho soidana afaba positive result lakani thagachari. Mathangda Arambai Tengol gi lusing purel korongan makhuman gi page dagi lokhacharaga Thaunasi yeknabada utkadabani commander sing tapthau wakhal phathakho. Loisilakpada gangte masa ama maraibakta yopi ohum yungsin biramle gangte masa ama kuki singna maraibakta yopi ohum yungsin biramle hairi thogdogasi ngasi ayuk pung tararom tarakpa dwaida tuinom khona gangte community complex maya da thokibani hairiba myoy asi bharada laibani su hairi yopi ohum yungsin biramle hairiba gangte masa adugi maming lalthum gangte apokpa bidi gangte kawi hairiba myoy asi masa ngamdaduna phamungda hiptuna leiringaida UPSC maraibakta yungsilambani haina pawasina makha tari.